National Cancer Awareness Day 2024 ka mari Leinana ngasi JNIMS ki campus ta leiba KARKINOS Manipur Cancer Care Institute and Research Center da NONGMAGI OIBA free OPD camp ama Ngasi Pangthokkhre. KARKINOS Manipur ki Director Dr. GS Moirangthem ki meeting makhada pangthokiba free OPD camp aduda KARKINOS Healthcare ki Dr. Singna patient chamaga kun henbada ana layeng ki kudong chaba phanganki. Camp aduda cancer laina ga mari lainadaba ate atopa ana layengi khudong chabasu miyamna launaki amaromda National Cancer Awareness Day gi thawramasi KARKINOS Manipur Cancer Care Institute and Research Center na silaga Wangoi gi Community Health Center de su pangthoki Close the Care Gap haiba team gi makhada pangthokiba thawramaduda KARKINOS Manipur gi Director Dr. GS Moirangthem Anesthesiology gi Head Dr. K Razo Early Detection and Screening ki Head W Imo CIC Wangoi ki MO in charge Dr. N Sushila Amade KARKINOS Manipur ki Deputy General Manager Techan Pradhan Su Saryaki